Akasbani Imphal, Wahengbam Rajesh na pau pajari, ahanbada maruiba pau. Delhi da leriba BJP MLA sing ngasi ngaksel Mantri Rajnath Singh unaduna Manipur Santi purakna takshin kre. Ngaksel Mantri na Pradhan Mantri da takshin duna Manipur atuba matamda Santi hanjana po honagani haibigi thajaba pirakle hari. Police na phajing kiba khul nga pamyoi manga karigumba sarta amata yauduna thadoknaba dabi tawduna satharakiba pung nipun ipangi banna maram oiduna mafam kyada lambi thingbagi khongjang changsinki. Imphal West, Imphal East amasung Thobal Jila da hayeng ayuk pung mga digi numidang pung mapan phawba curfew komthokani. Manipur pumada ngarang digi nong paktak na chure Bishnupur Jila gi Moirang da Brajataba digi miyoi mga sokle amasung Kendra gi Ain Mantri Arjun Ram Meghwal na Women Reservation Bill ngasi Lok Sabha da kanuduna pass tawna ba puthokre. Delhi da leriba BJP MLA sing ngasi numit yung matung pung amarom tarakpa adwaida Delhi da ngaksel Mantri Rajnath Singh unuduna Manipur Santi purakna takshin kre unaba da yaurba MLA sing na Akasbani Imphal da hai Mantri ga unaba da MLA sing gi maikai dige Manipur haujik leriba irang asi atuba matam da loisinduna mahoksa gumna Santi leiba lamdam ama ohenaba Pradhan Mantri da taksin binaba phongdoki Myanmar ga tainariba ngamkhai paring mapungphana sambal khabinaba amasung ain kaina ngamkhai lana changlapa miyoi sing thingnaba matik chaba thogat thabak lokhat pinabasu MLA sing aduna ngaksel Mantri da taksinki Manipur da popi thari basi maru phukna muthat pinaba amadi Manipur da NRC atur matamda sanhanabasu makoina ngaksel Mantri gi punging chingsinki Pung amarom chupna wari sanakiba aduda ngaksel Mantri gi maikai digisu Pradhan Mantri da kanna taksinduna yariba makai Manipur da atu matam Santi hanjanaba honagani haibagi thajaba piraki BJP MLA sing asina Pradhan Mantri ga unanabasu haijakre ayaba hek phangbaga Pradhan Mantri da su wafam sing asi taksingani hairi Police na phajing kiba khul nga pamyoi manga karigumba sarta amata yauduna thadoknaba dabi tawduna ngarang dagi haukiba pung nipuni pangi banna ngasi su raija sigi mafam kyada miyanggi mahoksa gi punsida chawna apanba thoki mafam kyada lambi thingba tayar mai thabana chingba khongjang kya changsingki banna sina maram oiduna lambi da gari chapagi chang nemki Imphal More lambi National Highway 10 tigi nag et ta leiba miyamna lambi thoroktuna achat ok tawriba sing thingki Peace and Integrity Committee kyangwai nupi chokhat nupi luka kusunoduna pal anbi mapada lambi thingduna khongjang changsinki Paurabi lamjing nupi marup na sinduna Paurabi pukri achoba Paurabi makha laikai da sungasi lambi thingbagi khongjang changsinki Imphal Airport lambi bi mafam kya da su achat ok sing thingbagi khongjang changsinki hairi Imphal East ki manung chamba okram chuthek da su Chanura Singh yai phat thawrang lup okram chuthek ki imai ibel singna khongjang changsinki Naharup Awang Laikai Welfare Association Lilong Sing apunba maira paibi sing amasung arapti urup apunba maira paibi sing nap sinduna ngasi lambi thatuna wakat mi phangphangki atuba matam da phajing kiba khul nga pamyoi manga thador kadabani haibana chingba kholau kya marum lauki Thobal Jila gi tongan mafam sing da miyoi sing thoroktuna National Highway 102 Imphal More lambi thingki Huidrom Laikai Youth Progressive Club Yairipok Huidrom Laikai amasung Huidrom Laikai maira paibi lupnasu lambi thingbagi khongjang changsinki ukhongsang da su maira paibi singna lambi thingki Loina na ban manung da ipau gi lamda thabak tawriba sing yauna essential service singa mari leinaba singda ban manung da chathok chasin tawbada athingba pibiganu hainasu maikai kyadagi appeal tawnarakli Bharat pumbada pangthok nabagum Graves Free India Senapati Jila da pangthokli District Administration Senapati na sinduna ngasi Deputy Commissioner gi conference hall da swasthata hi seva thoram pangthokki masigi matangda paudam ama Swachhata Hi Seva Fortnight Campaign tha asigi taramanga da Senapati Jila da mapung phana haudokre campaign asigi thabak thoram sing sarkar gi tungan ba vibhag sing CEO ADC Town Area Committee NSS amasung NCC da henna khudong chawa piduna private school amasung college sing jila sida leriba army amasung CAPF personnel sing Superintendent of Police Naha amasung Chhatra gi Sangsthan sing amasung civil society organization sing da Shinari campaign asigi sharukama oina jila asigi mafam ayambada cleanliness drive kya ama chathari drive asida maru aina office school college pat tural iram nalla shengba na chinba yauri drive asi mathang tha gi tang ani fawba chathagani Akashvani Imphal gi pau gi damak Senapati degi e hekini
Thawal Jila Jasu Thawal Municipal Council amasung Sikhong Sekmai Municipal Council na sinduna lunan bagi thoram pangtoki. Thawal Municipal Council na thoram asigi saruk ama oina yumthong changduna miyambu bap tanba amadi National Highway gi mafam sing sengtopagi thabak chathaki. Sikhong Sekmai Municipal Council asu Sikhong Pesi lambida uchara thaba amadi lunan bagi thoram sim pangtoki. Campaign asigi saruk ama oina tha asigi kunmanga da nongpok Sekmai PIC da sanitary workers singi lemna line bagi kem ama pangthokani. Paugi Maraktana break ama. Manipuri University na lauba chahi sigi Junda pangthokiba BA BSc BCom BPS BFT BSW BTT gi first semester examination 2022 November NEP gi form fill up tawkhraga saruk yaba ngamkidaba college masagi hanagi mahiroi amadi displaced students singi damak first semester supplementary examination lisingani kunithoi athuba matamda pangthoklagani mari lenaba college gi principal singna parikha thagadaba candidate singna lawgadaba subject singi akup marol September tarik 13 phawgi manungda pisilaknaba Manipuri University gi Controller of Examination na khangalakli. Tabiriba Pawasi Akasmani Imphal Degini. Imphal West, Imphal East amasung Thawal Jila da hayeng ayuk pung mga degi numidang pung mapan phawba curfew komtokani. Kaksing Jila da na ayuk pung mga degi numidang wairam pung taruk phawba curfew komtokani. Bisnupur Jila gi oina hayeng ayuk pung mga degi numidang wairam pung mga phawba curfew komtokani hari. Geneva Sathariba Yankai Marisuba UN Human Rights Council gi mifamda International Peace and Social Advancement IPSA gi mahut chinduna saruk yariba khuraijam athobana ngasi nini senba mifamda mahaki warol sing phongdokre hari IPSA gi president thadorpa cherolaman hai Bharat ki awang nongpok thangba sarukta tongan ba narco terrorist group singna makhoi gi pandam phangnaba mireiba ki myoi kya recruit tobagi thabak chathari masina maram oirga mitop yoksilakpa asina Manipur haujik tholibe irang asigi phibam hena lusilakli irang asi athuba matamda loisinabagi damak international community singna irang solaba lamdam singa punsinaba tangai phadi haina serolasina makhatari Congress na hairi rises da hojik tholibe irang asina miam khamtheng na wahalle tangai phadana changba polam singi mamal khamtheng na wale Thawal District Congress Committee na sinduna pangthokiba pawgi mifam amada committee gi president N Lukoin hai hojik oiriba phibam asina miam da awaba kaya piri hiramista sarkar na punging sangbina basu mahakna appeal tori Laibak Sinba Tungbada August Mapandegi Chatharakba Mary Mati Mary Days Thawal Jila Jasu Jila Asigi Panchayat Kunmanga da Paksana Pangthokki Thauram Asida Khungang Sing Panchayat Sing Block ki thakta Thauram Kyamrum Pangthokli Mary Mati, Mary Days, High by Lebak, Asigidamak, Tawai Katokiba, Amadi, Atoba Tongdang, Noramba, Atoba Chingu Kaikunava, Amadi, Makwigi, Mikai, Shakson, Bugi campaign, District Asigi Panchayat, Kumanga, the Parks and Pangtoki, Asigi Chief Executive Officer, Jila Parisat Puriba, KSS Mandana, campaign Gi Matanga, Sumna High. Sila Falakalam Haiba, Havidia Memorial Plaque, Tobusingi, Mapam Kumanga, election Toki, Luna, Pans Brown Plates. Bharatpu chakhatpa jati ma chakhatpa lam ma warknabagi matangda pasak minaki khogi forest department degi khogi ucharau lising aniga yankhama thoi gi changda upambi chara thaki khogi birongka bandhan haidana thaubusingi family singda loinana khogi rashtragan jati gi sei saktuna amadi har ghar tiranga gi su ama oina apam khudi makta khoi india gi flexing chikhatuna jangan sakhi loinana khogi amit bhatikas haibidi khogi sarovar public ponds target 75 oibada khoi 77 construction amasung renovation tawduna khogi Mary Mati Mera Des magung phana pangthoki Kasmani Imphal gi pawgidamak Thawaldagi Sebam Binoy Pradhan Mantri Narendra Modi na thasigi taratare Bishwakarma numita laibak asda leiriba craftsmen amasung artisan singbu puning thogotpa oina PM Bishwakarma scheme haudoki thawang asina laibak asda leiriba artisan amasung craftsmen la kuntra rom kanaba pigadori scheme masina haithoi singchoreba kutcha hairba mioi singda senthang pibaga loinana tongan ba training sing pigani scheme masina jiribam jila da leiriba mahoksadagi chanaraba kutcha haibagi thabak sing tawriba mioi sing kanaba launaba honari masigi matangda paudam ama Prime Minister Bishwakarma Kaushal Samman Yojana habi scheme asi thasi ki tara tareta Bharat ke Prime Minister Narendra Modi na hokdoki bani khutsa gi lamda hitoi singthoi sing ape percent da loan piduna masagi haisingbudu senthok lena sel tanduna khuna asidana tana jati sida khudong cha pigadaba scheme amani hiramasi gi matang da jiribam dagi phi sababu sintham ma oi khanduna hingnaba honariba mioi amana asumna phongdorakhi Bharat ke Prime Minister Narendra Modi na khusani thin hairaba lairba mioi singi damak yengbiduna
Bisakkarma kauba scheme ama hagdokpi tabada yam nungaijai scheme asina sel ka hena paijadaba aikoigumbada yamna kanagani khali adubu haijaningli badi scheme asibu haktengnana natragana koinana mateng pangbe thabak tawgadabasingna puksel sengna masa masagi skill fajana leiba miyoisingda mateng panghaningi aduga beneficiary singna su thamoi singna thabak tawhningi Akashvani Imphal ki pau ki damak jiribamdagi ngathem bisajit Manipur ngarang digi mafam kya da paktak na nong chuba haure Imphal gi mafam kya da ngarang digi hauna nong mayai orap dagi kan nong churi Jiribam jila da su mayai orap na nong chuba haure hari Ukhrul jila da su nong asina maram oiduna ingba haure hari Thopal jila da ngasi nungthil akan ba nong chuki hari Tamenglong jila da di kahena nong taba oide Ngarang dagi churakiba nong asina Bishnupur jila gi moirang da ngasi nungthil braja tapadagi miyoy mga asok apan nangle Thongdok adu ngasi nungthil pung ani minita adwaida moirang kuno amasung kairen phabigi lonaba kaimang lokon da thokibani mafam aduda lawrang suba miyoy mga adugi manungda amagi phibam luna lairi hari masigi matangda aikogi Bishnupur paumigi paudam ama Nasi kairen phabi amadi moirang kuno ani lona ba kaimang lokon gi mafam asida lawrang suno leiwa lomi mga braja tarak padagi asok apan nangre makoi mga gi manungda amadi local training tawraga lehoraga mari amana community health center moirang da lakena ba purakre makoi mari gi manungda amadi phibam diga leiri aduga hariba phobapau ikai dagi hoji moirang kuno gi relief camp ta leiba mission amadi hari aduga te dudi local gi mission akasbani Imphal gi pau gi damak moirang dagi RK Manipur Sana Anisuba Rongmai Consultative Ipam Rongmai Naga Council Manipur Rongmai Naga Students Organization Manipur Amasung Rongmai Naga Lu Farm na sinduna multi-purpose hall Tamenglong dang asi pangthokre Mifam aduna Manipur da hogjik tholiba irang asigi matangda kupna khanaki Mifam aduna ingkumja 2019 January 8 da laukiba warep sing amuk hanna nahongnana lauki Anisuba mifam asina Rongmai Naga Youth Organization hingat aduna Richard Kamaibu masigi president oina hapada ayaba piki mifam aduna Rongmai lamsingda Sakot thorangi tabak thoram sing paikhat pinaba sarkar da taksin bahaina su warep lauki Akashvani Imphal gi pau tabiri Lok Sabha na ngasi Women's Reservation Bill kanaduna pass tawna ba puthokre bill asina Lok Sabha amasung Rajya Bidhan Sabha da nupi gi seat saruk ahum thopagi ama khatuna thambagi wafam yauri Sangbidhan gi 128 amendment bill lisingani kulumdoi Lok Sabha gi ngarang mifam hogun numita puthoki bani bill asi Nari Shakti Bandhan Abhiniyam kaugani bill adu move tawraduna Kendriya Ain Mantri Arjun Ram Meghwal na hai thawrang asi nupi singda sakti pibagi khongthang amadi masina nupi singbu chap manaba khudong chaba pibaga loinana makoigi ijat hengaranaba ngamlagani mangnai hogjik paliba sarkar asina lebak asida leiriba nupi singi samajik amasung sel tungi khenaba adu lokthokuna nupi singi oiba tongan ba scheme sing paikhatuna anoba khongthang ama thangjilli Kanane na badura saruk yaraduna Congress lusingbi Sonia Gandhi hai mahaki dolna bill asibu chogali Bharaki nupi singna lokiba thogdang singi matangda wapam sing pongdol aduna Srimati Gandhi hai nupi singi akhang kanba asi samudraga pankhaini leibag asigi nupi lusingba sing Sorojini Naidu Aruna Asap Ali Rajkumari Amrita Kaur na singbagi maming paladuna mahang hai Bharaki ningkha tamnaba honabada amadi anuba Bharat semnaba honabada nupi singna chawraba thogdang lauri Srimati Gandhi hai Women's Reservation Bill asi caste based census tawrba matung scheduled caste scheduled tribe OBC gi sub quota thamduna sanhanaba honagadabani manghai bill asi sanhanbada thengdanbana nupi singi hak matpaga chap managani DMK gi Kanimori Karunanidhi na ju bill asi sawarki manghai bill asi BJP gi Mikhal gi wasakni tongan ba sadasya singna bill asi gi matangda makoi gi oiba mot sing phongdok nari Rajya Sabha da ngasi Chandrayaan 3 mai pakna thagi Khameru thangba sarukta takiba chokthok chaningai oiba Bharat ki space ki journey gi matangda khanaba hokre Sabha gi mifam hek hobaga chairman Jagdeep Dhankar na hai thagi leimai da asoyangam yaudna space craft taba ngamkiba leibak singi manungda Bharat na mari suba oire manghai thagi kha thangba sarukta space craft taba ngamba leibak Bharat na ahanba oire Chandrayaan Mangalyaan mission mai pakiba adugi matangda wafam sing phongdolodna Sri Dhankar na hai Bharat na malemda tawba ngamba adu uthokli amadi masina ahobani manghai Bharat na masagi satellite thagatpa ngambada natana atopa leibaki satellite sing thagatpa ngamle haibasu utli Aroibada maroiba pau
Delhi da leriba BJP MLA singna ngasi ngaksel mantri Rajnath Singh unadra Manipur da santi puraknaba taksin kare. Ngaksel mantri na Pradhan Mantri da taksin duna Manipur da atuba matamda santi hanjinana ba honagani haibigi thajaba pirakle hari. Police na phajang kiba kulnga pa mioi manga karigumba satta amata yauduna thadoknaba dabi tawduna chatharkiba pung nifunipangi banna maram oiduna mafam kya da lambi thingbagi khongjang changsinki. Imphal West, Imphal East amasung Thawbal jila da hayeng ayuk pung mga digi numidang pung mapan phawa curfew komthokani. Manipur pumbada ngarang digi nong paktak na chure Bisnupur jila gi moirang da brajataba digi mioi mga sokle amasung Kendra gi Ain Mantri Arjun Ram Meghawal na Women's Reservation Bill ngasi Lok Sabha da kanaduna pass tong na puthokre. Paulo Jare.